ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯁꯣꯝ ꯂꯝꯖꯤꯡꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯦꯕꯂꯞꯃꯦꯟ ꯑꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯥꯏꯇꯦꯠ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯨꯕꯣ ꯅꯝꯕꯣꯜ ꯉꯁꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯊꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃ ꯍꯔꯤꯄꯤꯌꯥꯔꯤ ꯈꯥꯡꯉꯦꯝꯕꯝ ꯑꯄꯣꯛꯄ ꯈꯥꯡꯉꯦꯝꯕꯝ ꯍꯦꯔꯥ ꯅꯝꯕꯣꯜ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯈꯥ ꯊꯥꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯇꯥꯡ 15ꯗ ꯕꯦꯊꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯦꯃꯤ ꯀꯥꯔꯗ ꯏꯁꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯒꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤ ꯑꯦꯃꯤ ꯀꯥꯔꯗ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 16ꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯔꯤꯇꯟ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯑꯩꯈꯣꯏ ꯊꯤꯒꯠꯆꯔꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯕꯦꯊꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯑꯁꯤ ꯄꯨꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯃꯇꯝꯗꯗꯤ 105 ꯔꯦꯖꯤꯁꯇꯥꯔ ꯇꯧꯋꯦꯅ ꯇꯥꯛꯄꯤꯔꯛꯑꯦ 105ꯒꯤ ꯃꯅꯨꯡꯁꯤꯗ ꯃꯍꯩꯔꯣꯏ 10ꯗꯤ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯐꯤꯜ ꯑꯞꯁꯦ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 95 ꯃꯍꯩꯔꯣꯏꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯗ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯔꯤꯕ꯭ꯔꯥ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯔꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯋꯦꯕ ꯄꯣꯔꯇꯦꯜꯗ 95 ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯋꯦꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯩꯁꯥ ꯊꯤꯈꯤꯕꯒꯤ ꯑꯦꯃꯥꯎꯟ ꯊꯣꯛꯑꯦ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ 10 ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯄꯦꯟꯗꯤꯡꯗ ꯃꯥꯁꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯗ꯭ꯔꯦꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯦꯃꯥꯎꯟꯁꯨ ꯄꯦꯟꯗꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯜ ꯂꯩꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯥꯁ ꯑꯋꯥꯔꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 25ꯗ ꯍꯥꯏꯔꯤꯕ ꯑꯦꯃꯤ ꯀꯥꯔꯗ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯆꯤꯊꯔꯝꯃꯦ ꯆꯤꯊꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯣꯔꯗꯇ ꯆꯠꯂꯒ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯄꯦꯃꯦꯟ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯦꯕ ꯄꯣꯔꯇꯦꯜꯗꯗꯤ ꯀꯔꯤꯝꯇ ꯄꯦꯃꯦꯟ ꯄꯦꯟꯗꯤꯡ ꯂꯩ ꯍꯥꯏꯕ ꯑꯝꯇ ꯊꯣꯛꯇꯦ ꯄꯣꯔꯇꯦꯜꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯦꯃꯦꯟ ꯋꯥꯠꯂꯕꯁꯦ ꯄꯦꯃꯦꯟ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯇꯧꯔꯛꯎ ꯍꯥꯏꯅ ꯍꯥꯏ ꯇꯧꯔꯛꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟ ꯇꯧꯖꯔꯦ ꯇꯥꯡ 19 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤꯁꯤꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯊꯥꯔꯝꯃꯦ ꯊꯥꯔ ꯃꯇꯨꯡꯗ ꯌꯥꯅꯤ ꯍꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯌꯥꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯆꯤꯌꯥꯔꯃꯦꯟ ꯀꯟꯇ꯭ꯔꯣꯂꯔ ꯌꯥꯎꯅ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯆꯤꯌꯥꯔꯃꯦꯟꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔ ꯀꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯍꯥꯏꯗꯤ ꯋꯦꯕ ꯄꯣꯔꯇꯦꯜꯗꯨꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯕꯦꯊꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯃꯕꯗꯥ 95ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯦꯅ ꯊꯣꯛꯑꯦ ꯑꯦꯃꯥꯎꯟꯁꯨ ꯄꯦꯟꯗꯤꯡ ꯂꯩꯇꯦꯅ ꯊꯣꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯃꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯗꯨꯒꯤ ꯒꯦꯞ ꯑꯃ ꯂꯩꯕꯗꯒꯤꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯄꯩꯈꯥ ꯊꯥꯕ ꯌꯥꯍꯟꯕꯤꯌꯨꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯆꯤꯌꯥꯔꯃꯦꯟ ꯃꯁꯥꯃꯛꯅ ꯌꯥꯖꯩ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯥ ꯈꯛꯇꯪ ꯌꯥꯕ ꯃꯇꯝꯗ 96 ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯥ ꯌꯥꯎꯅ 96 ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯑꯩꯈꯣꯏ ꯄꯩꯈꯥ ꯊꯥꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯗꯨꯅ ꯀꯟꯚꯦ ꯂꯦꯇꯔ ꯑꯃ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯀꯟꯚꯦ ꯊꯥꯖꯈꯤꯕꯗꯣ ꯑꯗꯨ ꯑꯌꯥꯕ ꯄꯤꯅꯅꯕ ꯇꯛꯁꯟꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯅꯤ ꯃꯈꯣꯏꯗꯒꯤ ꯐꯪꯉꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯍꯧꯗꯕ
ꯐꯣꯇꯣ ꯍꯥꯞꯍꯧꯗꯕ ꯃꯇꯝ ꯆꯥꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯍꯧꯗꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯆꯥꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯍꯧꯔꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯔꯕ ꯑꯗꯨꯒ ꯄꯣꯔꯇꯦꯜꯗꯁꯨ ꯊꯣꯛꯏꯕ 95ꯇꯨ ꯏꯟꯀ꯭ꯂꯨꯗꯤꯡ ꯍꯥꯏꯔꯤꯕ ꯆꯤꯊꯔꯤꯕ ꯑꯦꯃꯤꯀꯥ ꯆꯤꯊꯔꯤꯕ ꯃꯍꯩꯔꯣꯏꯁꯤ ꯌꯥꯎꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯏꯁꯨꯁꯤꯡꯗꯨꯒ ꯄꯨꯟꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯉꯀꯥꯟꯗ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯁꯤꯟꯕꯤꯔꯒꯅ ꯄꯩꯈꯥ ꯊꯥꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯀꯝꯄꯥꯔꯠꯃꯦꯟꯇꯔꯤ ꯊꯥꯕ ꯃꯇꯝꯗ ꯆꯍꯤ ꯃꯥꯡꯍꯟꯗꯅꯕ ꯑꯉꯥꯡꯁꯤꯒꯤ ꯆꯍꯤ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯕꯣꯔꯗꯅ ꯃꯁꯤ ꯕꯣꯔꯗꯅ ꯗꯥꯏ ꯄꯨꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯑꯐꯕꯗ ꯄꯨꯝꯅꯃꯛꯁꯦ ꯕꯣꯔꯗꯅ ꯗꯥꯏ ꯄꯨꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗ ꯆꯍꯤ ꯃꯥꯡꯗꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯥꯏꯇꯦꯗ ꯚꯂꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯝꯕꯣꯜ ꯑꯃꯗꯤ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯕꯣꯔꯗ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯁꯤꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯁꯤꯅ ꯄꯩꯈꯥ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯖꯅꯕꯒꯤ ꯑꯆꯧꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯀꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯅꯥꯅ ꯗꯥꯏ ꯄꯨꯒꯗꯒꯦ ꯍꯥꯏꯕ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯗꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏ ꯊꯤꯖꯁꯅꯨ ꯃꯗꯨꯒꯤ ꯃꯅꯨꯡ ꯏꯟꯅ ꯃꯔꯥꯟ ꯐꯪꯖꯕꯗꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯆꯍꯤ ꯃꯥꯡꯒꯗꯧꯔꯤꯕ ꯑꯉꯥꯡꯒꯤ ꯀꯦꯔꯤꯌꯔ ꯁꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯃꯁꯤꯃꯒꯤ ꯂꯥꯏꯐꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯒꯥꯔꯖꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯦ ꯆꯦꯟꯕ ꯌꯥꯕ ꯑꯩ ꯆꯦꯟꯖꯩ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯁꯨ ꯆꯦꯜꯂꯤ ꯃꯣꯏ ꯌꯥꯎꯗꯅ ꯑꯩꯁꯨ ꯆꯦꯟꯖꯩ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯦꯝ ꯑꯦ ꯀꯥꯔꯗ ꯂꯧꯕ ꯆꯠꯄꯁꯦ ꯌꯥꯎꯁꯪ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯑꯦꯝ ꯑꯦ ꯀꯥꯔꯗ ꯂꯧꯕ ꯆꯠꯆꯕꯅꯤ ꯁ꯭ꯀꯨꯜꯅ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯦ ꯆꯤꯊꯔꯦ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯣꯖꯥ ꯇꯥꯡ 16ꯗ ꯂꯥꯛꯄꯤꯌꯨꯅ ꯑꯩ ꯍꯥꯏꯔꯦ ꯌꯥꯎꯁꯪ ꯇꯥꯡ 16 ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯥꯡ 16ꯗ ꯑꯩ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯂꯣꯏꯗ꯭ꯔꯤꯅꯦ ꯁꯤꯕꯨ ꯆꯛꯀꯤ ꯑꯃ ꯊꯥꯡꯉꯦꯅꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯇꯨꯃꯤꯟ ꯂꯥꯛꯑꯦ ꯐꯔꯦ ꯌꯥꯅꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯅ ꯁ꯭ꯀꯨꯜꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯁꯛ ꯅꯥꯏꯅ ꯖꯪ ꯖꯪ ꯂꯥꯎꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯨꯕꯣꯗ ꯍꯪꯒꯠꯆꯔꯦ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯑꯦꯝ ꯑꯦ ꯀꯥꯔꯗꯁꯦ ꯄꯔꯤꯈꯥ ꯅꯛꯁꯜꯂꯛꯑꯃꯤꯅ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯌꯥꯎꯅ ꯑꯃꯨꯛꯇꯪ ꯆꯦꯟꯕꯤꯔꯒ ꯁ꯭ꯀꯨꯜꯒ ꯌꯥꯎꯅ ꯆꯦꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯗꯨꯕꯣꯗ ꯑꯩ ꯍꯥꯏꯖꯕꯅꯤ ꯍꯥꯏꯖꯔ ꯃꯇꯨꯡꯗ ꯁꯤꯗ ꯅꯠꯇꯅ ꯑꯩ ꯏꯁꯥꯁꯦ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯅꯛꯅꯕ ꯃꯤꯁꯤꯡꯗꯁꯨ ꯆꯠꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯧꯕ ꯌꯥꯏꯅ ꯑꯩ ꯂꯣꯏꯅ ꯍꯪꯒꯠꯆꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯂꯥꯛꯇ꯭ꯔꯦ ꯉꯁꯤ ꯄꯔꯤꯈꯥ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯕꯣꯔꯗꯇ ꯆꯠꯆꯕꯅꯦꯕ ꯁ꯭ꯀꯨꯜꯗꯒꯤ ꯕꯣꯔꯗꯁꯤ ꯂꯧꯔꯦ ꯕꯣꯔꯗꯁꯤ ꯌꯥꯎꯗꯗꯤ ꯌꯥꯔꯔꯣꯏꯅ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯁꯥꯔ ꯃꯪꯒꯤ ꯎꯅꯕꯁꯤꯗ ꯁꯥꯔ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯣꯏꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯆꯍꯤ ꯃꯥꯡꯗꯅꯕꯁꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯖꯦꯅꯥꯏ ꯂꯣꯏꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯁꯤ ꯃꯔꯛꯁꯦ ꯆꯤꯡꯈꯠꯂꯒ ꯄꯔꯤꯈꯥꯁꯤ ꯆꯍꯤ ꯃꯥꯡꯗꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯕꯁꯤꯗ ꯁꯥꯔ ꯃꯪꯒꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯣ ꯑꯩꯈꯣꯏꯗ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯏꯔꯕꯅꯤ ꯂꯋꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏ ꯑꯉꯥꯡ ꯑꯃꯗ ꯄꯩꯁꯥ ꯀꯌా ꯆꯪꯒꯦ ꯍꯪꯉꯛꯄꯁꯦ ꯄꯩꯁꯥꯒ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯕꯁꯦ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯃꯄꯥ ꯑꯃ ꯒꯥꯔꯖꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯄꯦꯟꯗꯦ ꯃꯥꯅ ꯁꯥꯇ꯭ꯔ ꯑꯃ ꯄꯔꯤꯈꯥ ꯊꯥꯕꯗ ꯄꯩꯁꯥ ꯀꯌా ꯆꯪꯒꯦ ꯑꯩꯈꯣꯏꯗ ꯍꯪꯉꯛꯄꯁꯨ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯒ ꯍꯧꯖꯤꯛ ꯊꯥꯍꯟꯕ ꯉꯝꯒꯗ꯭ꯔꯕ ꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯃꯥꯅ ꯆꯥꯡꯗꯝꯅꯔꯛꯄꯗꯣ ꯑꯗꯨꯝꯕꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯊꯥꯕꯅꯤꯅ ꯈꯪꯉꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯕꯣꯠꯅ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯃꯁꯨꯡ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯕꯣꯠꯇ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯁꯦ 2000 ꯃꯃꯥꯡꯗ 2020 ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯠꯁꯦ 15,000 ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥ ꯊꯥꯕ ꯃꯤ ꯃꯁꯤꯡꯁꯦ ꯀꯌꯥ ꯌꯧꯔꯝꯒꯦꯕ 60,000 ꯃꯊꯛꯇ ꯊꯥꯔꯝꯕꯅꯦꯕ ꯍꯧꯖꯤꯛ 38,000 ꯍꯟꯊꯔꯛꯏꯁꯦ ꯃꯣꯏꯁꯨ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗꯇ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯈꯪꯕꯤꯒꯗꯕꯅꯦꯕ ꯆꯠꯂꯤꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯥꯡꯕ ꯅꯠꯇꯕ꯭ꯔꯕ ꯑꯗꯨꯁꯨ ꯃꯣꯏ ꯈꯪꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯁꯨꯡꯈꯪ ꯈꯪꯗꯅ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯄꯩꯁꯥꯒ ꯆꯥꯡꯗꯝꯅꯕꯗꯣ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯥꯔꯒꯗꯤ ꯁ꯭ꯀꯨꯜꯅꯕꯨ ꯁꯣꯏꯒꯦꯔꯥ ꯕꯣꯔꯗꯅꯕꯨ ꯁꯣꯏꯒꯦꯔꯥ ꯃꯣꯏ ꯃꯁꯦꯟ ꯇꯥꯏꯅꯖꯕꯗꯣ ꯒꯣꯔꯃꯦꯟꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯑꯉꯥꯡꯁꯤꯡꯁꯦ ꯆꯍꯤ ꯃꯥꯡꯗꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯔꯣꯏꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ